Ngasidagi school college hangadauri curfew su ayuk pung manga dagi nungthin pung mari foba komthokadauri paw asi Shanghai Express dagi lawkat jaba ngasigi maroi ba paw taminarasi mem Thasigi train bandagi hauna thingjin laklaba tampak lamdamgi school college sing hayengdagi hangduna mahausa gumna class sing hauragani haina official oiba cheron singna phongdorakle mari laina bo wafam amana school amasung college sing hangbaga loinana tampak lamdamda thamjilapa curfew komthokpagi matam hanadagi hengalaktuna hayengdagi hauna ayukki pung manga dagi nungthil pung mari phawa komthoklagani haina district authority singna phongdorakle Thasigi kuntarugda education as director Cheryl ama thoktuna ngarangdagi hauraga makhata ba yathang thokti phawa central school yomna tampak lamgi school pumnamak chuti thakibagi order atu chanhan khidabaga loinana hayengdagi school sing hangna mahausa gumna classing chathaba hauragani haire ngasi nakal ahumna wari sanagadauri Manipur da haukiba chahi lisingani tarataruki loiramdaida anauba district taret semkhiba yaningdaba phongdorakpaga mari lainana hayeng senapati district headquarter da India government amasung Manipur government amadi UNC gi lusingba naga lupsing miutsing wari sananaba thawang tawhre wari sanagadoriba asiga mari lainana UNC Ansam Naga Women Aids Union amasung NPO gi mihusing ngasidagi district headquarter da ahing yarektuna laihre Paugi likhun singna hayeng ayuk pung tara tabadagi senapati district headquarter da laiba DC office ki conference hall da nakal ahumgi oiba wari adu sanagadabani Matam sangna wari sanaba lepluraba matungda haukiba October 13 da New Delhi da makha chathabadagi senapati da makha taba wari sanabada yanakibani thasigi 12 da Ministry of Home Affairs na matam leplubada UNC na matam khara yaithopinaba haijabadagi hayeng oina wari sananaba nauna matam lepkibani haukiba sahi lisingani 13 ki December 9 da State Cabinet na warep lauduna hana Manipur da district mapan lairamba adudagi anauba district taret nauna semduna Manipur district tarataruk sukhibani Imphal Dimapur lambi athingba thamgare amuk hangdok tawraba matungda nung singkin tharapadagi matam khara phawna rudraba matungda ngarandagi jiri lambi phawna khiba loinana Imphal Dimapur lambi da amuk athingba thamjinkhre athingba asi lakliba December 2 dagi chatnagadabani Naga People as Organization na thadorapwa cherol amana phongdorapagi matung inna December 2 dagi hauna Imphal Dimapur lambi da Naga Maitai Pangal Nepali amasung non local driver singda athingba thamle haire NPO gi Grievance Cell gi convener na thadorapa cherol amana hai national highway da lepal laituna wonnaibagi thabaksing chathai haina driver singi union singna leptana wakat lapadagi December 2 dagi hauna Naga Maitai Pangan Nepali amasung non local driver singna heavy amasung medium vehicle sing thauduna chatpa thingbani haire Hana community organization singawari sanakiba amadi state government ka memorandum of understanding sign tawnakiba lairabasu onnaiba namhaduna sen khaiba amadi lona yadaba mawongi tax lawbagi thabaksing athingba laituna chatharakpana NPO na athingba asi thambane haina convener gi cherol aduna phongdorakli Mayamna channel asibo support tabiyo mathangda amuk mayamgi seba tawba ngamjaba oijage mayam thank you